Akashvani Imphal Ngangbam Nganthoi na pau pazari ahanbada maruoiba pau Mukhyamantri Nongthombam Biren Singh na hairi Raija sida haithoi singthoi raba miyoi kya leiri amasung leibak asibu semkut sagatpagi thabak paikhatpada ninghanaba tawroidabani Raijapal Dr. Nazma Heptullah na hairi Anoba education policy asi leibak asigi mahimasing tambagi itihasta masak tokpa thawang ama oheuragani amasung leibak asida COVID-19 dagi naba phabagi sangsada 73.3 ama yaure paulojere sida leibak asigi tongan ballamgi miyoi lak ani henbadagi motsing lawki Sri Modi na hai education policy haibasi leibak asigi miyamgi aningba apamba phanghanabagi mapung oiba pambai amani amasung masi sanahanbada sarkarna yariba makai khut thingjindanabasu mahangna haiki Pradhan Mantri na hai thausil asina malemgi oina khwaidagi phaba institution singi campus leibak asida leihanduna sadharan imung singi naharol singsu maduda mahimasing tamba phanghalagani Sri Modi na hai Bharat asi mamangaidagi hauna leibak kayagi mahimasing tampham ama oiduna lakli amasung anoba policy asina kunmathoi suba sahisada leibak asi mahimasing tambagi hap ama ohenduna sel thumgi phibam phagarhanbada su sauna mateng oiragani mifam aduda wangangbada Rashtrapati Ramnath Kovind na hai National Education Policy na ingkumja 2025 faubada leibak asigi angang pumnamak primary school thakta lairik mayek chadhanaba honabada khwaidagi hena midyeng sangli Rashtrapati na hai mahimasing tambagi thausilda technology hapsin basina hanagi asweba kaya sumthokpada chauna mateng oigani amasung masigi damak leba asida thuba matamgi manungda National Educational Technology Forum linkhalagani Anoba National Education Policy sanahanbagi matangda Raija singda akaknaba hiramda yumpham oiba mifam singsu sinnaba Rashtrapati na Raijapal singda khanghanki mifam aduda wangangbada Manipurgi Raijapal Dr. Nazma Heptullah na hai Anoba education policy asi leibak asigi mahimasing tambagi itihasta masak thokpa thawong ama oheuragani mangna hai thausil asi lam suba midyang sanba amani amasung leibak asi chawkhat hanabagi maroiba pambai ama soidana oigani mangna hai thausil asi sahi 30 henbagi matungda pass tawrakpani ahanba thausil 1973 ta semki aduga madu 1972 thoida semdok sadokhi Raijapal na hai sahi 30 henba sida leibak asigi amadi malemgi oina samajik amadi sel thumgi phibam singthaningai oina onba kaya uba phangle mangna hai magun leiba shiksha innovation amasung research haibasina yumpham oiraga Bharat asi gyangi super power ama ohenba ngamgani masigi damak anoba education policy ama darkar lei hainasu mahangna makha takhi higher education da onba purakpada new education policy gi thodang haibasida pangthokpa mifam adu education ministry na sinkhibani Pradhan Mantri Narendra Modi na ngasi video conferencing ki khuthangda Jaipur da Patrika Gate hangdoklagani iconic oiraba gate asi Patrika Group of Newspaper na Jaipur gi Jawaharlal Nehru Mark ta sabani tharomadu da Pradhan Mantri na group asi gi chairman na iba lairik ani su phongani Manipur da hauki bapung 53 ta COVID-19 gi anoba positive case marphu mari thengnabaga loinana apunba positive case masing 8,336 sukhre Raijagi COVID-19 Command Control Room na ngarang namidang wairam thokiba serol amada hai haukiba pung 13 da anaba sama 43 naba phaduna discharge tawki naba pharakpagi sangsa da 9.3 sino yaure hauzik active case 1,710 leiri maragasida Bishnupur jila gi Moirang Police Station gi manungda leiba Kwakta Ward number 7 da leiba miyoi ama COVID-19 positive oibadagi mafam adu containment zone oire haina jila adugi Deputy Commissioner na cherol ama thokre Amaromda Ukhrul jila gi Hungpungda leiba District Hospital Campus Containment Zone oidre ngasidagi OPD IPD amasung Emergency Service mahusagum hanglagani haina jila asigi Deputy Commissioner na thokpa cherol ama na hairi tabiriba pawase Akashvani Imphal dagini leiba sida COVID-19 dagi naba phabagi sangsada 73.3 ama yaure hauzik phawbada COVID-19 na naramba miyoi 1,39,50 hena naba phakre apunba positive case 1,92,3 leiri masigi manungda active case na 1,9,9,420 ni leina asina miyoi 9,9,3 sihankhre Haksel Mantraloy na hai ngarang sample 8,10,000 hena laboratory 1,350 da COVID-19 gi test tawki Social Justice amasung Empowerment Mantri Thawarchand Gehlot na ngarang pung 10 subna mathau tawgadaba toll free mental health rehabilitation helpline kiran haudokre helpline 1800500001 asina pukning wakhal gi anaba leiba miyoi singda mateng pigani
Leibasida COVID-19 laichat lakpadagi pungning wakhalgi anaba hengalakliba sigi yenglaga helpline asi haudokpani. Sri Ghelotna helpline asigi poster amasung resource book su haudokhi. Imphal dang si phongba pause singi maruiba pausingi damag Wahengbam Washington leire Washington. Thagathari Nganthoi. New education policy gi matangda Rajyapal singi mifam Mukhyamantri na vocational training program haudokhiba Gram Panchayat ki employee ama suspend tawkhiba madi COVID-19 gi pauna ngasi Imphal pongba pauche ayambagi maruiba pau oiri. Video conferencing gi khutangda ngarang pangthokhiba New education policy NEP gi mifamda Manipur gi Rajyapal Dr. Nazma Heptulana phongdokhiba wafam NEP na laibak asigi education system da chauna ahongba poraklagani haibasina huyelan paugi ahanba headline pau oiri. Pongna phamda NEP 2020 asi India ki puwari da masak thokpa ama oiragani. Manipur Mail dana NEP 2020 comprehensive amadi landmark oiraba policy ni haiba Rajyapal gi wafam singasi headline tauri. Isel Express da NEP na school drop out hantahangani mahiroi sing school da chaning lagani haina headline piri. National Highway and Infrastructure Development Corporation na paikatpa vocational training program ama ngarang Mukhyamantri N. Biren Singh na video conferencing gi khutangda haudokhiba amasung haudokpagi thoramda mahana phongdokhiba wafamsu pauche singi headline tonari sana lepakta infrastructure watpana Manipuri sing hai singba uthokpa ngamdabani. Isel Express da National Building gi damak hainaba sinpham paikatpada naharol singna ikairoi dabani. Naharu ki thokdang amadi huyalan pauda jati sibu sengbatpada mateng oigeraba thabak tawbada singnaba leiroi dabani haiba Mukhyamantri ki wafam singasi headline pawoina phongnari. MGNREGS ta aranba tawramba sing action laukhatpa hore GRS ama thabaktagi suspend tawkhre pradhan amadi member singi mathakta show cause notice thakre haiba pausu pause kharada headline piri. COVID-19 ki pauda COVID-19 sandokliba virus asi henama pangal kankhatpa amadi mawong honglakpa mali haiba haksel gi expert singi wafam Sangai Express ki Manipuri amadi English edition animakta ahanba headline tawduna phongli. Pongna phamda COVID-19 gi vaccine laisinba amasung supply tawbagi thabak UNICEF na lusinggadori. Manipurda pung kunmari da positive case marphumari hengatki lisingama Sama marpudra marina naba paduna discharge tauki haina ahanba headline tauri. People's Chronicle dana hokhiba pung kunmarida Manipur da khwaidagi yamba sangda COVID-19 na naba miyoi sama marpudra mari naba phakibagi pau ahanba headline piri. Manipur State Policy on Substance Use lisingani tara mapalgi draft loop tara nipana Manipur lengakta pisin khibagi pau irei pakta headline tauri. Aduga Imphal Free Press tasu draft state drug policy ki feedback civil body tara nipana pisin kre haina headline piri. Nganthoi. Thagatsari Washington aroibada maroiba pau amuhanna Mukhyamantri Nongthombam Biren Singh na hairi Rajya sida haithoi singthoiraba miyoi kya leiri amasung leibak asibu semgut sagatpagi thabak paikhatpada ninghanaba tawroidabani. Rajyapal Dr. Nazma Heptulana hairi Anoba education policy asi leibak asigi mahimasing tambagi itihasta masak tokpa thawang ama oheuragani amasung leibak asida COVID-19 dagi naba phabagi sangsada 73.3 ama yaure paulojere.